I can feel the sweat inside my palms. Play with me like cats and a string. Jeera wana pork thongba chabiro ha. You don't ever wanna give me. You don't ever wanna stop. Thawai yam nungaite sumaina. Mukbang. Got issues in my head. I like you in my bed, but you keep me in my head. Oh, everything is like a test. I better not text or I'll come up. Always sorry, the conclusion. Even though I offer all of the solutions, I wish you loved me like I love you. It's true. When I'm alone with you, I never feel lucid. I wish I wasn't struck by Cupid. I wish when I first saw you, I knew this. When I'm with you, I feel so Mayam, aigi video sibu yengbiriba khudengmak thagachari aduga subscribe tawdaba yaw tardi subscribe tawsanbiramo aduduga comment tawbibasu kawbigano ado aina ngasi chadoise pork ne soibum ironba yawrae si soibum ironbase akhoigi sida leiba ichi amana iche nilam kaksingdagi mana pibirakpane soibumse yam harani soibum ironbane kotnaba khara leire adu chajarage mayam aduga pork charo haiba kaido ai maming habetang haijaramge Yaisna 6901 na pork thongba chabiro haye chabudi chade yeng mayam nungai ne haye adagidi chanambam bembem na su pork chabiro na haye adagi na premanduri kinbam na su haibire adagi hamjit ningombam na su haibire soibum irombado chajare ko thongram ningolema adagi pork thongmado adu chabiro oso haye lanchenba yumlembam nasu adagi bishwanat irom nasu pisaw saw na haye koi pisaw na mukchara ke mathangda aduga mayam haibire next is surats kuman nasu haibire asi mayam loin haibire duduga aduduga mathangna yongsak ironbaga ne pork chabiro na chingnemba na haibire bako ado mathangda mung charake yongsak ironbado ngasina soibum moi chajarage duga ningjel haibam na haibire mayam ado aina sta watpa yaho targasu adum mathangda ju dum haibiro ado ai yari magai di loina di haijarabane adudi chaba horase chaba horage ngasi comment di yam pararoige charingaida ado adum comment tawbibadi kawbigano mayam comment dum pibiramo mayam ngasi di pork na hana ekta chaba hoge ko wow Mayam kuhaw ma mahirap
ꯉꯁꯤꯁꯦ ꯃꯈꯣꯟ ꯑꯃꯨꯛ ꯍꯧꯔꯕ ꯈꯪꯗꯦ ꯃꯊꯛꯇ ꯁꯥꯕꯩ ꯀꯟꯅ ꯇꯧꯕꯩꯀꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯖꯔꯛꯑꯔꯣꯏꯒꯦ ꯑꯗꯣ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯃꯦꯟ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯑꯩ ꯀꯃꯦꯟ ꯑꯗꯨꯝ ꯄꯥꯖꯩ ꯆꯥꯔꯒꯦ 와우. ꯌꯥꯝ ꯈꯨꯍꯥꯎꯃ ꯑꯩ ꯄꯣꯔꯛ ꯆꯥꯗꯕ ꯀꯨꯏꯔꯦꯕꯀꯣ ꯑꯁ ꯍꯥꯎꯋꯦ ꯌꯥꯝꯅ ꯉꯁꯤꯗꯤ ꯃꯌꯥꯝ ꯎ ꯃꯣꯔꯣꯛꯁꯦ ꯍꯦꯛꯇ ꯆꯥꯔꯛꯑꯒꯦ 모록시지 하우버가 사버가 ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯩ ꯔꯦꯁꯤꯄꯤ ꯍꯥꯞꯆꯕꯅꯦꯕꯀꯣ ꯃꯌꯥꯝ ꯌꯥꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨꯅꯦ ꯈꯨꯍꯥꯎ ꯑꯝꯗ ꯍꯥꯎꯋꯦ 모록시 ꯂꯣꯏꯔꯦ ꯁ꯭ꯋꯥꯏꯗ ꯆꯨꯟꯗꯁꯨ ꯁꯣꯏꯕꯨꯝꯁꯦ ꯃꯌꯥꯝ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯁꯣꯏꯕꯨꯝꯒꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯦ ꯖꯧ ꯖꯧ ꯂꯥꯎꯅ ꯁꯥꯏꯔꯛꯀꯦꯕ 소금 구워주세요. Em hỏi mấy em mồi với sảm nha trời. Em mà chú hấp tại vì để thùng mà nè bà con. Anh em pork tàu bà sẽ thùng bà sẽ. Anh em mà nó mà chú thì hấp tại sẽ mồi sảm nha trời. Quá ngon. ꯃꯌꯥꯝ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯀꯣꯃꯦꯟꯁꯦ ꯑꯩꯅ ꯆꯥꯕ ꯌꯦꯡꯉꯒ ꯆꯥꯏꯒ ꯍꯥꯏꯕ ꯑꯩꯅ ꯆꯥꯕꯗꯣ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯗꯨ ꯌꯥꯝ ꯄꯥꯝꯖꯩ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯄꯥꯝꯃꯦ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯅ ꯂꯣꯏꯅ ꯍꯥꯏꯕꯤꯔꯦꯕꯀꯣ ꯑꯁꯦꯡꯕꯩꯁꯨ ꯉꯁꯤꯐꯥꯎꯗꯅꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯕꯗꯤ ꯈꯪꯉꯝꯅꯤꯕꯀꯣ ꯑꯩ ꯀꯣꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯕꯗꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯑꯐꯕ ꯉꯥꯛꯇ ꯄꯤꯕꯤꯔꯛꯑꯦ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯆꯩꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯂꯩꯇꯥꯔꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯕꯅꯦ ꯑꯗꯨꯝ ꯃꯆꯥꯗ ꯃꯆꯟꯗ ꯕꯦꯁ ꯐ꯭ꯔꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ ꯁꯤꯃꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯃꯈꯣꯟꯁꯦ ꯉꯁꯤꯁꯦ ꯍꯟꯗꯛꯀꯤꯁꯦ ꯈꯔ ꯂꯥꯡꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ
ꯑꯩ ꯇꯥꯏꯃꯤꯡꯁꯦ ꯑꯩ ꯅꯨꯡꯗꯥꯡꯗ ꯅꯍꯥꯟꯈꯩ ꯑꯗꯨꯝ ꯅꯝꯖꯕꯅꯦꯕ ꯉꯁꯤ ꯅꯨꯡꯊꯤꯟꯗ ꯅꯝꯕꯒꯤ ꯌꯥꯝ ꯍꯥꯎꯋꯦ ꯆꯅꯝꯁꯤꯗꯤ ꯁꯨꯃꯥꯏꯅ ꯆꯥꯒꯗꯕ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯒꯅꯦ ꯄꯣꯔꯛ ꯑꯝꯇ ꯆꯥꯖꯔꯛꯀꯦꯅꯦ ꯍꯥꯎꯅꯤꯕ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯋꯥ ꯐꯖꯅ ꯌꯩꯔꯦꯍꯦ ꯃꯌꯥꯝ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯃꯈꯣꯟꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯗꯅꯦ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯗꯤꯁꯇꯔꯕꯤꯡ ꯑꯣꯏꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯗꯣ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯇꯥꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯌꯥꯝ ꯑꯗꯣ ꯇꯥꯏ ꯃꯊꯛꯇꯅꯤ ꯍꯥꯏꯕ ꯌꯥꯝ ꯍꯥꯎꯋꯦ ꯁꯣꯏꯕꯨꯝꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯣꯏꯕꯨꯝ ꯆꯥꯗꯕ ꯀꯨꯏꯔꯕꯅꯦꯕ ꯁꯤꯃ ꯍꯥꯞꯆꯟꯒꯦ ꯃꯣꯔꯣꯛꯁꯦ ꯃꯌꯥꯝ ꯃꯣꯔꯣꯛꯁꯦ ꯈꯨꯠꯁꯥ ꯑꯃꯅꯤꯀꯣ 이 ꯃꯣꯔꯣꯛꯁꯦ 시계다 모르고 살서 하고보다 먹 사람을 하루에 안 되면 휴지
ꯃꯊꯛꯀꯤ ꯒꯣꯡꯒꯥꯡ ꯃꯌꯥꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯌꯥꯝ ꯃꯣꯔꯣꯛꯁꯤꯗꯤ ꯑꯩ ꯁꯤꯗꯧꯔꯦ ꯁꯤ ꯅꯥꯟꯅ ꯆꯥꯔꯒꯦ ꯁꯤ ꯅꯥꯟꯅ ꯌꯥꯝ ꯍꯥꯎꯋꯦ ꯄꯣꯔꯛꯇꯤ ꯑꯆꯦꯡꯕꯁꯨꯀꯣ ꯃꯆꯨ ꯍꯥꯞꯇꯕꯤꯗ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯣ ꯅꯣꯏꯅꯗꯤ ꯈꯪꯗꯦ ꯑꯩꯅꯗꯤ ꯐꯖꯔꯦ ꯌꯥꯝꯁꯨ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯁꯤꯒꯤ ꯇꯦꯕꯜꯁꯦ ꯆꯥꯛꯀꯤ ꯇꯦꯕꯜꯁꯦ ꯇꯦꯕꯜ ꯅꯠꯇꯦꯕ ꯃꯌꯥꯝ ꯕꯣꯛꯁꯅꯦꯕ ꯑꯗꯨꯅ ꯈꯔ ꯂꯦꯡꯕꯅꯦ ꯍꯩ ꯆꯥꯕꯩ ꯅꯨꯡꯉꯥꯏꯕꯁꯦ ꯄꯣꯔꯛ ꯆꯥꯔꯀꯥꯟꯗ ꯑꯗꯨꯝꯕꯅ ꯁꯤ ꯄꯣꯔꯛ ꯕꯦꯜꯅꯤꯅꯤꯅ ꯊꯥꯎ ꯉꯥꯛꯇ ꯌꯥꯎꯕꯅꯤꯅꯅꯦ ꯍꯩ ꯆꯥꯔꯀꯥꯟꯗ ꯄꯨꯔꯥ ꯋꯥꯍꯟꯗꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯃꯌꯥꯝ ꯑꯩꯗꯤ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯎꯀꯣ ꯀꯣꯃꯦꯟ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯣ ꯀꯣꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯀꯩ ꯆꯥꯔꯛꯑꯣꯒꯦ ꯍꯥꯏꯕꯗꯣ ꯆꯥꯕꯁꯦ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯖꯔꯒꯦ ꯌꯥꯗ꯭ꯔꯦ ꯅꯨꯡꯊꯤꯟꯁꯦ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯅꯨꯡꯊꯤꯟꯗ ꯑꯃꯨꯛꯁꯨꯅꯦ ꯊꯕꯛ ꯁꯨꯕ ꯂꯥꯛꯇꯕ ꯂꯩꯌꯦꯕ ꯑꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯃꯁꯤ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅ ꯇꯜꯂꯦꯕ ꯌꯥꯝꯅ ꯑꯗꯣ ꯍꯣꯔꯦꯟ ꯃꯈꯣꯟ ꯌꯥꯝ ꯇꯥꯔꯝꯗ꯭ꯔꯗꯤ ꯐꯅꯤꯀꯣ ꯑꯗꯣ ꯃꯈꯣꯟ ꯌꯥꯝ ꯇꯥꯔꯝꯗ꯭ꯔꯗꯤ ꯐꯅꯤ ꯍꯥꯏꯁꯦ ꯑꯩꯒꯤ ꯍꯦꯛ ꯃꯊꯛꯁꯤꯗꯅꯤꯀꯣ ꯇꯧꯔꯤꯁꯦ ꯑꯗꯨꯅꯗꯤ ꯁꯥꯎꯕ ꯌꯥꯗꯦ ꯃꯌꯥꯝ ꯁꯤꯝꯇꯪꯗꯤ ꯉꯥꯛꯄꯤꯌꯣ ꯑꯩ ꯌꯥꯝ ꯇꯜꯂꯦ ꯑꯁꯦꯡꯕ ꯑꯩꯅꯅꯦ ꯍꯥꯏꯗꯤ ꯇꯧꯍꯟꯅꯤꯡꯗꯕꯗꯣ ꯁꯨꯝ ꯇꯧꯕꯩ ꯁꯥꯎꯅꯤꯡꯕꯗꯣ ꯑꯗꯨꯗꯨꯅꯤꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯁꯤ ꯃꯈꯣꯟꯁꯦ ꯑꯁꯤꯃꯇꯪꯗꯤ ꯑꯩ ꯉꯥꯛꯄꯤꯔꯣ ꯑꯩ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯆꯥꯖꯔꯛꯑꯒꯦ ꯁꯤ ꯃꯈꯣꯟꯁꯦ ꯑꯗꯣ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯀꯣꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯀꯣꯃꯦꯟ ꯑꯗꯨꯝ ꯄꯥꯖꯩꯌꯦ ꯀꯣꯃꯦꯟ ꯑꯃꯨꯛꯃꯨꯛ ꯄꯥꯊꯣꯔꯛꯀꯦ ꯑꯗꯨꯝꯗꯤ ꯄꯥꯔꯣꯏꯒꯦ ꯍꯥꯏꯕꯗꯤꯀꯣ ꯆꯥꯔꯤꯉꯩꯗ ꯀꯣꯃꯦꯟ ꯄꯥꯕꯗꯣ ꯄꯥꯕꯤꯒꯅꯣꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯈꯟꯕꯅ ꯀꯣꯃꯦꯟ ꯄꯥꯕꯁꯦ ꯁꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯔꯒ ꯀꯣꯃꯦꯟ ꯄꯤꯕꯅꯤ나 ꯑꯩꯅ ꯂꯣꯏꯅꯃꯛ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯕꯒꯤ ꯁꯨꯝ ꯃꯃꯤꯡꯒꯗꯣ ꯄꯥꯊꯣꯛꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯄꯥꯊꯣꯛꯑꯔꯣꯏꯒꯦ ꯑꯩꯗꯣ ꯃꯌꯥꯝ ꯁꯖꯦꯁꯁꯨ ꯇꯧꯕꯤꯔꯝꯃꯣꯕ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯕꯗꯣ ꯄꯥꯔꯛꯎꯔꯥ ꯑꯣꯔ ꯄꯥꯔꯛꯀꯅꯨꯔꯥ ꯄꯥ ꯇꯥꯔꯒꯅ ꯆꯥꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯄꯥꯁꯤꯔꯥ ꯆꯥꯔꯤꯉꯩꯗ ꯄꯥꯁꯤꯔꯥ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯁꯥꯎꯅꯤꯡꯉꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯜꯂꯛꯏꯁꯦ ꯑꯩꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯄꯣꯏꯗꯣꯏꯔꯥ Thank you all for watching full video. Please like, share, comment and subscribe.